पाउसेरी युमफमोइबा मरोइबा पाउ खरा अपडेट तौजरी। बांग्लादेश के प्राइम मिनिस्टर शेख हसीना फम थादुकलमलगा इंडिया दा चेंसिलक्रे। बांग्लादेश लेंगाक लानमीना पाइसिनक्रे, इंटरिम गवर्नमेंट सेमक्रे, मियामना शेख हसीना गी युम लूट तौक्रे, पार्लियामेंट हाउस कुदुम चेंसिनक्रे। बांग्लादेश के प्राइम मिनिस्टर शेख हसीना महाकी फमदगी रिजाइन तौखिबगा लोइनना बांग्लादेश थादोक्तुना इंडिया दा चेलक्रे, लंदन दा चत्तुना पॉलिटिकल एसाइलम लौगदौरी। ढाका पैलेस खोंजंगलोइसिंगना खुदुम चंसिनक्रे। शेख हसीना तोंगलक्पा बांग्लादेश एयर फोर्स की 𝗕𝗢𝗓𝗔 मिलिटरी एयरक्राफ्ट अमा ngasi उत्तर प्रदेश की गाजियाबाद लेबा हिडल एयर फोर्स बेस थुंगलकी। लोइनना मफम अदुदा इंडिया के नेशनल सिक्योरिटी एडवाइजर अजित डोभाल गो उनदुना यामना कुपना वारी सानकी। एजेंसी असिदा पाउगी लिखुल अमना फोंदोरपगी मतुंग इना शेख हसीना अथुबदा पॉलिटिकल एसाइलम लौनबगीदमक लंदन दा चटलबा याय। बांग्लादेश दा ओइरक्लिबा फिबम असिगी मतांगदा इंडिया की एक्सटर्नल अफेयर्स मिनिस्टर जयशंकरना इंडिया की प्राइम मिनिस्टर नरेंद्र मोदी दा मयेक सेंगना खंगनख्रे। अदुम ओइनमक प्राइम मिनिस्टर नरेंद्र मोदी ना वाफम अमता फोंदोरकबा लैत्रि। बांग्लादेश दा ओइरक्लिबा फिबम असिना मरम ओइरगा इंडिया गा ताइनबा मफमसिंगदा बॉर्डर सिक्योरिटी फोर्स सिंग मिकुप नाउमसिंगना लेहनख्रे। इंडिया अमदी बांग्लादेश का लोनाबा किलोमीटर 4096 सांगबा ngam की सरुक असिदा हानादगी लेजबा सिक्योरिटी फोर्सिंग असी खक्त नतना अहेनबा फोर्स कयामरुम थाजिनख्रे। इंडिया की बांग्लादेश तमना चटकदबा ट्रेन पुनमक लेपख्रे। लोइनना एयर इंडिया की फ्लाइट अनिमक कैंसल तौख्रे। इंडिगो की ओइनसु लाकदौरिबा पुंग 30 असिदा बांग्लादेश की फ्लाइट पुनमक कैंसल तौख्रे। चरक असिदा बांग्लादेश दा आर्मी चीफ जनरल वाकर 𝗬𝗢𝗓𝗓 इंटरिम गवर्नमेंट अमा सेमदुना लेंगाक पाइख्रे। लोइनना मियामदा मखा ताना इहौ हौदनबा वाफम थमख्रे। हिरम मसिगी मतांगदा आर्मी चीफ असिना मीडिया की खुथांगदा हाय महागना ओपोजिशन की लुसिंगबसिंग उनदुना इंटरिम गवर्नमेंट अमा अथुबदा सेमलगनी। लेबाक असिगी मिपुंग खुदिमकी पुंसी अमदि लंथुम कननबा अंगंबा थाक्ता होनगनी। लोइनना मियामगी अपांबा खुदिमक थुंगहनगनी। मरम असिना मियामना खोंजंग संगसिनबा लेपिरो हाइकी। नाकल अमरोमदना खोंजंगलोइसिंग अदुना बांग्लादेश की कोनुंग ढाका लेबा इंदिरा गांधी कल्चरल सेंटर अमा अमांग अता थोकनख्रे। मसिदसु नत्तना बंगबंधु मेमोरियल म्यूजियम सु थुगाइख्रे। हिंदू की लाइसंग सिंगदा टारगेट तौरे। ढाका लेबा शेख हसीना की मयुम खोंजंगलोइसिंग अदुना लूट तौख्रे। लेबाक असिदा ओइरक्लिबा फिबम असिना मरम ओइरगा लालोल इतिकी थबक पुनमक लेपख्रे। नौना सेमखिबा इंटरिम लेंगाक असिना नुमित हुमनी सुटी लाउथोख्रे। सेंजा थुमजा की मराल पीदुना नहान मकई कैसुम समदा थमलखिबा हानगी प्राइम मिनिस्टर ख़लीदा जिया लेबाक अदुगी प्रेसिडेंट थादोख्रे। ख़लीदा जिया बांग्लादेश नेशनलिस्ट पार्टी की चेयरपर्सन ओइबता नतना लेबाक अदुगी ओपोजिशन पार्टी की लुसिंगबनी। लेबाक असिदा अथुबा मतमदा डेमोक्रेसी हंजिनहनबा थबक पाइखटपम थोई हाइना यूनाइटेड किंगडम की प्राइम मिनिस्टर 𝗕𝗢𝗓𝗓 वंगांगलोई अमना फोंदोख्रे। महाकना हाई बांग्लादेश होखिबा चयोल खरगी ममांगदगी थोरक्लिबा इरांग असिना ngasiगी थौदुक असि ओइरखिबने। लेबाक असिदा माहिरोई यावना मिहोई चहुमलोम लेखिदबा असि यामना लाइबक थीबने। लेबाक असिदा अथुबदा डेमोक्रेसी हंजिलक्नबा सेमफम थोई हाइकी। पनबे याबदी बांग्लादेश हौजिक थोक्लिबा तंगदु लेतादबा थौदोकसिंग असिगी हौरकफमदी थबक लौबदा चादा कुंथ्रा कोटा कुमजा 1953 थोकिबा बांग्लादेश वार्ड लेखिद्रबसिंगी इमुंग मनुंगी मियोइसिंगदा पीबगी वाहौदगिनी। अदुबु कोटा सिस्टम अदु सुप्रीम कोर्टना चटनहंदना थमख्रबनी। मदुगी मतुंग तारकपदा इरांग अदु नेमथौ हाइबा यारखिदे अमसुंग मियाम हौरक्तुना पामदबा थौदोक कयामरुम चथरकपदगी ngarang खक्तदा मियोइ चामा सिखिबनी। मखा ताबा पाउदा लेंगाकना सानरोइसिंग योखलिब्रा नत्रगा इकाइबा पीरिब्रा सानरोइसिंगी नुमित्ता खुसनरकपा दमी चेक था 5 सुरबा फाउबा सेल चंगलक्ट्रे। स्पोर्ट की पावर हाउस नि हाइनरिबा मणिपुर ngasiदी मणिपुर लेंगा की थवोंग थौसिल खरदा सानरोइ कयादी निंगबा काइरी। चई असिगी फेब्रुआरी की तांग 15 दा मणिपुर लेंगा की डिपार्टमेंट ऑफ यूथ अफेयर्स एंड स्पोर्ट सिंधुना कुमल लंपाकता लेबा इंडोर स्टेडियम दा पांगथोकिबा सानरोइ सिंगी नुमित्ता तोंगान तोंगानबा मनासिंगदा नेशनल अमदी इंटरनेशनल की थाकता मेडल लौरखरबा अमदी सरुक यारुबा सानरोइ सिंगदा मणिपुर लेंगाकना केस इंस्टीट्यूट अवार्ड पीदुना चीफ मिनिस्टर नोंथोम्बम बिरेना खुसिनखिबा दमी चेक सिंग ngasi फाउबा
ꯁꯦꯜ ꯆꯪꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯣꯔꯤꯖꯤꯅꯦꯜ ꯆꯦꯛ ꯄꯤꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯃꯤ ꯆꯦꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯥꯟꯅꯔꯣꯏ ꯀꯌꯥꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯅꯔꯤ꯫ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯔꯨꯛ ꯌꯥꯔꯨꯕ ꯃꯄꯥꯟ ꯂꯝꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯂꯩꯉꯥꯛꯅ ꯁꯦꯟ ꯄꯤꯅꯕ ꯈꯪꯒꯠꯂꯛꯄꯗ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 25ꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠꯇ ꯁꯔꯨꯛ ꯌꯥꯕꯒꯤꯗꯃꯛ ꯌꯨꯝꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯗꯃꯤ ꯆꯦꯛ ꯑꯗꯨ ꯄꯨꯔꯒ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯤꯔꯛꯇꯅ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯤꯡꯗ ꯁꯒꯨꯟ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠꯇ ꯉꯥꯛꯄꯤꯒꯅꯤ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯇꯨꯅ ꯗꯃꯤ ꯆꯦꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯛꯈ꯭ꯔꯕ ꯉꯁꯤ ꯐꯥꯎꯕ ꯗꯃꯤ ꯆꯦꯛ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ꯫ ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯦꯜꯒꯤ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯗꯃꯤ ꯆꯦꯛ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯇꯧꯐꯝ ꯊꯣꯛꯄ ꯐꯣꯔꯝꯅꯆꯤꯡꯕ ꯃꯦꯟꯁꯤꯟꯗꯨꯅ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯅꯆꯤꯡꯕꯁꯨ ꯂꯣꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯜꯗꯤ ꯀꯗꯣꯝꯗ ꯍꯥꯞꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯑꯦꯁꯤꯌꯥꯟ ꯒꯦꯝꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯒꯦꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯂꯩꯉꯥꯛꯅ ꯁꯦꯜ ꯄꯤꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯐꯣꯔꯝ ꯊꯥꯖꯤꯟꯗꯨꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀꯦꯁ ꯑꯦꯋꯥꯔꯗ ꯐꯪꯒꯗꯕ ꯂꯤꯁꯇ ꯌꯥꯎꯔꯛꯄꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 25ꯗ ꯄꯥꯡꯊꯣꯛꯄ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯀꯦꯁ ꯑꯦꯋꯥꯔꯗ ꯂꯧꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯨꯅ ꯆꯦꯛ ꯑꯗꯨ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯜ ꯆꯪꯂꯛꯇꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯨꯝꯗ ꯊꯦꯠꯅꯅꯕ ꯄꯤꯕ ꯆꯦꯛ ꯑꯣꯏꯔꯝꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯃꯤ ꯆꯦꯛ ꯄꯤꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯜ ꯐꯪꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯔꯅ ꯄꯤꯔꯒ ꯈꯔꯅ ꯄꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯃꯄꯥꯟ ꯂꯝꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯁ꯭ꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯂꯥꯛꯇꯨꯅ ꯍꯪꯅꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ꯫ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯨꯅ ꯍꯪꯍꯜꯂꯨꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯎꯂꯩ ꯄꯥꯂꯩ ꯈꯨꯝꯗꯨꯅ ꯂꯩꯕꯅ ꯁꯥꯟꯅꯔꯣꯏ ꯀꯌꯥꯗꯤ ꯅꯤꯡꯕ ꯀꯥꯏꯔꯦ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 25ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯔꯨꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯗꯃꯤ ꯆꯦꯛꯁꯤꯡ ꯈꯨꯠꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤꯗꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯄꯣꯔꯠ ꯄꯔꯁꯟ ꯂꯥꯏꯚꯂꯤꯍꯨꯗ ꯒꯦꯔꯦꯟꯇꯤ ꯁ꯭ꯀꯤꯝꯒꯤ ꯀꯥꯟꯅꯕꯁꯨ ꯂꯧꯅꯅꯕ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯕꯦꯡꯒꯣꯂꯤ ꯇꯥꯕ ꯃꯐꯝꯗ ꯈꯨꯠ ꯊꯣꯛꯅꯔꯕꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ꯫ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡ ꯖꯤꯔꯤꯕꯥꯝꯒꯤ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯔꯕꯗꯤ ꯃꯗꯨꯗ ꯁꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯃꯨꯁꯂꯤꯝ ꯁꯣꯁꯥꯏꯇꯤ ꯑꯃꯁꯨꯡ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯑꯦꯟꯗ ꯀꯜꯆꯔꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯃꯨꯁꯂꯤꯝ ꯁꯣꯁꯥꯏꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯦꯖ ꯑꯍꯃꯗ ꯑꯃꯁꯨꯡ ꯑꯣꯜ ꯖꯤꯔꯤꯕꯥꯝ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯑꯦꯟꯗ ꯀꯜꯆꯔꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯍꯝꯃꯗ ꯑꯕꯗꯨꯜ ꯔꯧꯐ ꯋꯥꯁꯀꯥꯔꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯕꯦꯡꯒꯣꯂꯤ ꯀꯝꯃꯨꯅꯤꯇꯤꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯦꯡꯒꯣꯂꯤꯅ ꯅꯝꯅ ꯇꯥꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯂꯥꯟꯄꯥꯅꯤ, ꯆꯝꯄꯥꯟꯒꯔ, ꯁꯇꯤꯁꯄꯨꯔ, ꯕꯂꯤꯖꯨꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯣꯛꯂꯤ꯫ ꯃꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ ꯑꯃꯗꯤ ꯂꯩꯕ ꯐꯥꯎꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯍꯜꯂꯦ꯫ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 2ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯟꯄꯥꯅꯤꯗ ꯂꯩꯕ ꯁꯥꯅꯣꯜ ꯍꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯕꯣꯝ ꯇꯥꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯣꯝ ꯑꯗꯨ ꯂꯥꯏꯕꯛ ꯐꯗꯨꯅ ꯄꯣꯈꯥꯏꯍꯧꯗꯕꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯌꯥꯍꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯂꯣꯏꯅꯅ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯥꯅꯕ ꯇꯧꯕꯤꯔꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯕꯦꯡꯒꯣꯂꯤꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯈꯨꯠ ꯊꯥꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯕꯗꯤ ꯆꯦꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯀ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯖꯔꯃꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯡ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯐꯥꯎꯕꯗ ꯆꯪꯖꯔꯛꯀꯗꯕꯅꯤ _KNO꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 2ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯨꯔꯥꯟꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯜꯅꯣꯝ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯑꯣꯐ ꯗ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯖꯔꯃꯟꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯨꯞ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯐꯥꯎꯕꯗ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
KNOꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯄꯤ-ꯍꯥꯎꯀꯤꯞꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯃꯥꯟꯗꯔ ꯖꯔꯃꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯂꯨꯞ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯒꯁ꯭टꯀꯤ ꯇꯥꯡ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯪꯖꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯛꯄ ꯑꯐ-ꯐꯠꯇꯒꯤ ꯗꯥꯏꯇ ꯇꯦꯛꯆꯥꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯁꯥ-ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯀꯤ ꯅꯦꯁꯟ ꯐ꯭ꯔꯟꯠ KNFMC ꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯑꯣꯏꯔꯤꯕ ꯖꯔꯃꯟꯒꯤ ꯇꯤꯝꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 2ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ KNFMC ꯒꯤ ꯀꯦꯗꯔ ꯑꯃ ꯁꯣꯛꯄꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯜꯅꯣꯝ ꯏꯟꯗꯨꯔꯦꯟꯁ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯔꯤꯕ ꯀꯃꯥꯟꯗꯔ ꯖꯔꯃꯟꯅ ꯂꯨꯆꯤꯡꯕ KNFMC ꯒꯤ ꯇꯤꯝ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯥꯔꯨꯇꯤ ꯖꯤꯞꯁꯤ ꯑꯃ ꯂꯥꯛꯂꯒ ꯇꯣꯡꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯀꯦꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯣꯅꯤꯛ, ꯆꯍꯤ 29, ꯃꯍꯥꯛ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗꯒꯤꯅꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔꯁꯤꯡꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯈ꯭ꯔꯦ, ꯍꯥꯏꯋꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯅꯤꯡꯊꯤꯅ ꯄꯤꯌꯨ, ꯁꯦꯜ ꯈꯥꯏꯔꯤꯕ ꯂꯦꯞꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯗꯤꯃꯥꯟꯁꯤꯡ ꯊꯝꯗꯨꯅ ꯆꯪꯁꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯂꯩꯉꯥꯛꯀ ꯌꯥꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯕ MOU ꯑꯃ ꯈꯨꯌꯦꯛ ꯄꯤꯅꯕꯗꯒꯤ ꯍꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯀꯣꯔ ꯀꯃꯤꯇꯤ ꯀꯟꯁꯣꯔꯇꯤꯌꯝ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯠ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯐꯤꯇꯤꯅꯤꯇꯤ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯗꯤꯂꯔꯁ LPG ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯑꯦꯟড ꯗ꯭ꯔꯥꯏꯚꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯅꯤꯡꯕ ꯃꯇꯝꯗ ꯂꯥꯟ ꯍꯧꯕꯗ ꯊꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯂꯥꯟ ꯍꯧꯔꯛꯈꯤꯕ ꯑꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯥꯜꯂꯗꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯃꯩꯇꯩꯒꯤ ꯂꯝ ꯃꯈꯩ ꯍꯥꯟꯅ ꯂꯧꯁꯤꯟꯅꯅꯕ ꯑꯁꯤꯅ ꯄꯥꯟꯗꯝ ꯑꯣꯏꯕꯒꯨꯝ ꯇꯧꯏ꯫ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯧꯔꯛꯀꯅꯤ ꯈꯪꯗꯕ ꯍꯧꯅꯤꯡꯕ ꯃꯇꯝꯗ ꯍꯧꯔꯛꯄ ꯀꯨꯀꯤꯒꯤ ꯂꯥꯟꯅꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯈꯨꯟꯗꯥꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕ ꯑꯃꯗꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯂꯝꯄꯥꯛ ꯑꯃꯒꯨꯝ ꯏꯍꯥꯡ ꯍꯥꯡꯅ ꯊꯝꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯩꯇꯩꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯀꯌꯥꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯕు ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯇꯤ ꯑꯁꯨꯝꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯏꯇꯥꯎ ꯇꯥꯎꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯊꯣꯔꯛꯂꯦ꯫ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯟ ꯊꯦꯡꯅꯔꯤ꯫ ꯊꯣꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯁꯕꯖꯦꯛꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯀꯔꯤꯅꯣ ꯃꯅꯨꯡꯗ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕꯗꯧꯅ ꯎꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯔꯣꯟꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯟꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯀꯨꯀꯤꯁꯤꯡꯅ ꯍꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯒꯗꯕꯗ ꯊꯩꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯆꯤꯡꯅꯕ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ꯫ ꯍꯧꯅꯤꯡꯕ ꯃꯇꯝꯗ ꯍꯧꯔꯛꯄ ꯂꯥꯟ ꯇꯥꯍꯟꯒꯨꯝꯁꯤ꯫